तौबियो नेट याददना फन कुइन लेउरे कमु बेक तौरई मि चिनाव म्याम को अदना अहम चंगबिरंबा सुरस दगरी कनानो त्रा हरे राम हरे कृष्णा मैम तंग सपोर्ट आई नेट से जादना अंकमु रिपीट हलकपनिको अद मैम नुसिबिदना अमतंग चिना मैम तंग सपोर्ट तौबियो अहम चंगबिरंबा चिनाव मैम चे तोमदी वाओ ब्लू लाए कई मथनो जापो ब्लू चुमथोंग कांगसोय मा नदिया हवाई थोंबा मा लड़ी पापड़ अमा चंपुट अमा सुमाना सुम होनरे सलाद अमा अरो ब्लू दी करी मथेन हारे ngasiगी ahamba Amidra LB थारा में ब्लू जा रहे तुम थोनो थो ने जामंदना मु बेक तौरगा हले मी ब्लू होय हो जाए अरे ब्लू दी करी मथेन हावगे ngasi Apa itu mau tatra? Kamu berangkat sih kita udah. like macam hawun hay bo ni na jadabnina ko nah paluragan ko bek tawrapani
हंड्रे ए नोंगांगनीदा नोंगांगनी मोटो उती चारसो कुलवाई उती चारसो nga चारसो सम नोंगांगनी ब्लू करीम खलुनो बनी को नोई दुमाई तौनबरा खंगे मैं nga सपोर्ट तो बियो इचनो मैं ब्लू लाइक मचा मा तो संबिरो लाइक मचा मा तो संबिरो मोटो उती मा कुलवाई उती मा हयेंग से नोंगाम हयेंग जाम नान गरे इचना होते कना ना लेगे मैं सपोर्ट तो बियो ngarang di blue mi jam la ye manipur gi gama dili de leba ga do su chang bi re ngarang di jam nungai re wow itu imaran kita lai itu ma chak sing chara bro abung tung krabo itu ma chak chara bro oh abung odi sei nga tawraga phung ka khre hoi dai te ma jam na su akan mamu kano phai bos to ane bai first to bino angang ni na ko hekta isai haibado angang no di ni hekta chu ja ponte akhoi nung sina do pungai haibani pi gano nauriba angang ni na hayeng warakani te ma ko sum tawro to sum hairakadom ni hoi mi jam lai ngarang di ne sidi ngarang de hena nungai tre oh ne nungai te blu aduna na ai tan ne dam haisni bo chong bai wo hain kan de wow iche tombi la ojabu kari ning sang no iche tombi papar ama salad ama chambut ama
नेट नुंगाइते औ इचे तोम्बी नेट नुंगाइ ये तोम्बी करी मथेन हाउगे ओजा खुगी नेट सीदी है उपाय लेते इतेमा मी ओइरमदि खना लान तानानी इतेमा कइयां चागे होय बोबोक लेना लाक्ट्री मा उदी उरमनी नता अतोपा मिगी एलबी दा कोइरम जाय मैम ला इतेमा रंजिता कइयां चागे अबुंगोदी वृंदावन आलू होइना थिंतखरे चितमिना ओजागी मथेल हाउनी अकोगी उसोय कांसू चुमथोंग बफूर चारे बफूर का चारे हाउनी उसोय उसोय कांगौ कांसुएबा हाउने हाउने चितोंबिगी हिंजांग दुसु हाउने बिंधो लेना लाक्ट्री चितोंबी मा लागनी कुमै नुंगाइसि नत्रा फिंग देखि प्रो हाँ कृष्णा ngasi di चितोंबी खरा ngन लोसंगे हयेंसे नायक तो खितंग न चकदब लये सोरार कर्मा आई पुंग मापन दा होबने चितोंबी लामी ने जाददना थुम लेगिदना साउंग होजो nga hangdo tuda kay ay tare dum handak se isai chattabduga jumang isai chattabduga sum matam lemham betan thabani da oja adom da nong chubra as चितोंबी तुरेन ममाई पारे इते मना है बा मोबाइल टावर डिमांड तौरो हो जाए इते पैसा दे इते मगा मतेंग तौरो पतंजलि लाइक तो बिरमो लाइक मचा मा कैप्शन बिरमो को नुसिबिदना इते मना टावर डिमांड तौरो ओय आई मसो इते मा तुलसीवोंग थमम लेते टावर डिमांड तौरो लाएदना
ꯏꯆꯦ ꯇꯣꯝꯕꯤ ꯕꯦꯟꯙꯧ ꯂꯩꯅꯥꯗꯣ ꯂꯥꯛꯇ꯭ꯔꯦꯅꯦ ꯑꯇꯣꯞ ꯗ ꯀꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯀꯥꯁ ꯄꯔꯍꯥꯟ ꯁꯤꯡꯉꯤ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯂꯥꯏꯅꯥꯁꯦ ꯁꯥꯎꯒꯟꯗꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯑꯧ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯪꯉꯛꯇ꯭ꯔꯦ ꯃꯥ ꯑꯇꯣꯞꯄꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯥ ꯕ꯭ꯔꯨꯅ ꯂꯥꯛꯑꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯍꯥꯟ ꯑꯩꯅ ꯂꯥꯏꯚ ꯊꯦꯡꯅꯕꯗꯤ ꯑꯁꯨꯝꯅ ꯆꯠꯇꯦ ꯅꯨꯡꯗꯥꯡ ꯑꯩꯅ ꯂꯥꯏꯚ ꯊꯦꯡꯅꯕꯗꯤ ꯑꯁꯨꯝꯅ ꯆꯠꯇꯦ ꯅꯨꯡꯗꯥꯡ ꯁꯨꯛ ꯌꯥꯝ ꯆꯠꯄꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯄꯇꯟ ꯌꯦꯜꯂꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦꯀꯣ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯑꯃꯁꯨ ꯀꯩꯅꯦꯗ ꯈꯨꯜꯂꯛꯅꯤꯅ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯉꯥꯏꯈꯣ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯍꯌꯦꯡꯁꯤ ꯀꯥꯏꯗ ꯆꯠꯄꯤꯗꯧꯅꯣ ꯏꯆꯦ ꯇꯣꯝꯕꯤ ꯍꯌꯦꯡꯁꯦ ꯖꯤꯔꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯃꯥꯟꯗꯧꯕ ꯑꯃ ꯂꯩꯈꯤꯗꯕ ꯃꯥꯒꯤ ꯍꯌꯦꯡꯁꯦ ꯁꯔꯥꯙꯅꯤ ꯑꯗꯣ ꯑꯩ ꯆꯠꯀꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤꯁꯦ ꯇꯤꯚꯤꯁꯦ ꯈꯤꯇꯪ ꯉꯟꯅ ꯊꯥꯕꯅꯦ ꯔꯤꯌꯥ ꯊꯣꯛꯈ꯭ꯔꯕꯣ ꯔꯤꯌꯥ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤ ꯑꯗꯨꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯌꯦꯡꯁꯦ ꯖꯤꯔꯤꯗꯅꯦ ꯑꯩꯈꯣꯏ ꯏꯃꯟꯗꯣ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯣ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯌꯦꯡꯁꯤ ꯁꯣꯔꯥꯙꯅꯤ ꯁꯣꯔꯥꯙꯗꯣ ꯑꯩ ꯆꯠꯂꯨ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯃꯈꯣꯏ ꯖꯤꯔꯤꯗꯗꯤ ꯀꯔꯃꯁꯤ ꯉꯟꯅ ꯍꯧꯔꯤꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯠꯄ ꯇꯥꯔꯦ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯁꯨꯝ ꯆꯠꯈ꯭ꯔꯅꯤ ꯍꯌꯦꯡꯁꯦ ꯉꯝꯗ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯄꯇꯟꯖꯂꯤ ꯈꯪꯗꯦ ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯒꯁꯦ ꯋꯥꯔꯤ ꯁꯨꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯎ ꯋꯥꯁꯨ ꯌꯥꯝꯅ ꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯒ ꯖꯤꯑꯣ ꯏꯌꯥꯔꯇꯦꯜ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜ ꯇꯋꯥꯔꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 2 ꯃꯊꯛꯇ ꯂꯩꯕ ꯂꯥꯞꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯎ ꯋꯥꯅꯒ ꯃꯔꯥꯡ ꯀꯥꯏꯁꯜꯂꯝꯅꯤꯅ ꯇꯋꯥꯔꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ
खरा जादा सum ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅꯤꯀꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯅꯦꯠꯅ ꯌꯥꯗꯕꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯀꯅꯥꯗ ꯇꯦꯡꯊꯥꯔꯨꯅꯤꯀꯣ ꯏꯆꯦꯇꯣꯝꯕꯤ ꯕꯦꯟꯊꯧ ꯂꯩꯅꯥ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯏꯕꯣꯍꯜꯒ ꯗꯤꯌꯥꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯅ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯍꯥꯛꯇꯤ ꯏꯆꯦꯇꯣꯝꯕꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯌꯦ ꯀꯁꯥꯔ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯈꯪꯗꯦ ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯍꯥꯛ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯣꯖꯥ ꯍꯣꯏꯗꯤ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯣ ꯏꯆꯦꯇꯣꯝꯕꯤ ꯁꯨꯝ ꯆꯥꯎꯔꯦ ꯍꯧꯖꯤꯛ ꯅꯨꯡꯇꯤ ꯆꯥꯎꯔꯤ ꯋꯥꯎ ꯑꯩꯒꯤ ꯏꯆꯥ ꯗꯣꯅꯤ ꯂꯥꯛꯑꯦ ꯎꯗ ꯀꯨꯏꯔꯦ ꯀꯀꯥꯁꯦ ꯍꯥꯏ ꯗꯣꯅꯤ ꯀꯀꯥꯒꯤ ꯆꯦꯟꯅꯦꯜꯗ ꯑꯦꯜꯕꯤꯗ ꯆꯪꯉꯛꯄ ꯑꯩꯒꯤ ꯏꯆꯥ ꯗꯣꯅꯤ ꯀꯀꯥ ꯉꯔꯥꯡꯁꯨ ꯑꯦꯜꯕꯤ ꯊꯥꯏ ꯅꯍꯥꯟꯁꯨ ꯊꯥꯏꯀꯣ ꯅꯪ ꯂꯥꯛꯄ ꯎꯗꯦ ꯊꯕꯛ ꯗ꯭ꯌꯨꯇꯤ ꯆꯤꯟꯕꯅꯔꯥ ꯈꯪꯗꯦ ꯅꯪ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ꯭ꯔꯣ ꯔꯨꯝꯗꯔꯣ ꯗꯣꯅꯤ ꯆꯥꯛꯇꯤ ꯆꯥꯔꯝꯈꯤꯔꯣꯏ ꯋꯥꯠꯂꯤ ꯗꯣꯅꯤ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯆꯥ ꯗꯣꯅꯤꯁꯦ ꯂꯥꯛꯇꯕ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯗꯣꯅꯤ ꯔꯨꯝꯗ꯭ꯔꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯀꯥ ꯃꯦꯔꯥꯃꯤꯁ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯀꯥꯡꯁꯣꯏ ꯑꯃ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯄꯔ ꯑꯃ ꯀꯣ ꯑꯗꯩ ꯁꯂꯥꯠ ꯑꯃ ꯇꯧꯅ ꯆꯥꯔꯦ ꯑꯗꯨꯅꯤ ꯅꯪꯗꯤ ꯆꯥꯗ ꯑꯣꯖꯥ ꯂꯥꯏꯔꯤꯛꯇꯟ ꯁꯤꯡꯍꯠꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯉꯖꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯑꯣ ꯅꯪꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧ ꯊꯣꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ꯭ꯔꯥ ꯏꯇꯩꯃꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒꯦ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯒꯦ ꯑꯣ ꯑꯣ ꯏꯇꯩꯃ ꯁꯥꯕꯤꯔꯣ ꯁꯥꯕꯤꯔꯣ ꯑꯗꯨꯒꯗꯤ ꯍꯥꯎꯅꯤ ꯌꯥꯏ ꯅꯣꯡꯃ ꯂꯥꯛꯄꯗ ꯏꯆꯥꯁꯨ ꯄꯤꯖꯔ ꯂꯣꯏꯔꯦ ꯀꯀꯥꯅꯀꯣ ꯀꯀꯥꯅ ꯄꯤꯖꯅꯤ ꯄꯄꯥꯗꯤ ꯑꯗꯨꯝ ꯁꯤꯜꯆꯗ ꯂꯩꯔꯤꯕ꯭ꯔꯣ ꯗꯣꯅꯤ ꯀꯦꯝꯁꯤ ꯍꯥꯏꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯗ ꯂꯥꯛꯑꯦ ꯂꯥꯏꯛꯁꯦ ꯈꯔ ꯌꯥꯝꯃꯟꯁꯤꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯣꯖꯥ ꯆꯥꯛ ꯋꯥꯠꯂꯤꯗ ꯑꯣꯖꯥ ꯗ꯭ꯌꯨꯇꯤꯗ ꯑꯣ 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 ꯑꯦ ꯁꯤꯡꯍꯥ ꯗ꯭ꯌꯨꯇꯤ ꯂꯩꯔꯕꯗꯤ ꯊꯝꯃꯣ ꯊꯝꯃꯣ ꯗ꯭ꯌꯨꯇꯤ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯂꯨꯏ ꯐꯖꯅ ꯇꯧ ꯗ꯭ꯌꯨꯇꯤ ꯆꯦꯛꯁꯤꯟꯅ ꯅꯨꯡꯗꯥꯡꯅꯤꯀꯣ ꯗ꯭ꯌꯨꯇꯤꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟ ꯂꯩꯕꯤꯔꯣ ꯑꯣꯖꯥꯒꯤꯗ ꯃꯤꯀꯨꯞ ꯑꯃ ꯆꯪꯉꯛꯏꯁꯤꯁꯨ ꯑꯣꯖꯥꯅ ꯌꯥꯝ ꯍꯔꯥꯎꯔꯦ ꯀꯣ ꯑꯣꯖꯥꯒꯤꯁꯤꯅ ꯃꯔꯨ ꯅꯠꯇꯦ ꯅꯪ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯗꯣ ꯐꯖꯅ ꯇꯧ ꯀꯣ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯔꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗꯨꯅ ꯗꯣꯅꯤ ꯂꯥꯛꯄꯗ ꯂꯩꯔꯤꯕꯅꯤꯀꯥ ꯑꯣ ꯗꯣꯅꯤ ꯀꯩ ꯂꯝꯒꯤꯅꯣꯅꯦ ꯍꯥꯏ ꯁꯤꯡꯍꯅ ꯃꯍꯥꯛ ꯃꯅꯤꯄꯨꯔꯒꯤꯅꯤ ꯁꯤꯡꯍ ꯏꯆꯥꯅꯨꯄꯤꯅꯤ ꯄꯄꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅ ꯇꯥꯔꯦ ꯀꯀꯥꯒ ꯑꯣꯖꯥ ꯂꯣꯏꯗꯣꯔꯦ ꯑꯣꯖꯥ ꯇꯔꯥꯗ ꯂꯣꯏ ꯑꯣ ꯑꯗꯨꯗꯤ ꯃꯤꯅꯤꯠ ꯃꯉꯥꯇ ꯉꯥꯏꯔꯦꯀꯣ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯗ꯭ꯌꯨꯇꯤꯅꯤꯅ ꯃꯣꯕꯥꯏꯜ ꯃꯦꯠ ꯂꯩꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯐꯖꯅ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯆꯥꯅ ꯌꯥꯝꯅ ꯍꯔꯥꯎꯋꯤ ꯑꯣꯖꯥꯅ ꯗꯣꯅꯤꯅ ꯃꯅꯤꯄꯨꯔꯒꯤꯅꯤ ꯕ꯭ꯔꯗꯔ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯥꯡ ꯁꯥꯟꯅꯕ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯉꯧꯕꯒ ꯇꯟ ꯑꯅꯤꯒ ꯑꯉꯝꯕꯗ ꯍꯧꯊꯔꯦ ꯚꯥꯂꯣ ꯗꯣꯅꯤꯒꯤ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯣꯇꯦꯜꯗ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯑꯣꯀꯦ ꯃꯅꯤꯄꯨꯔ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯗꯣꯅꯤ ꯆꯥꯛꯇꯤ ꯍꯣꯇꯦꯜꯗꯒꯤ ꯂꯧꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯨꯝꯗ ꯁꯨꯝ ꯊꯣꯡꯒꯗꯧꯔꯤꯕ꯭ꯔꯥ ꯇꯥꯗꯕꯤꯅꯥꯒ ꯅꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ ꯆꯥꯛ ꯄꯨꯔꯛꯑꯅꯤ ꯀꯥꯏ ꯑꯣ 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 ꯀꯔꯤ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯆꯥꯛꯀ ꯂꯣꯏꯅꯕꯗꯤ
हरे कृष्णा राधे कृष्णा कोई प्रभु लाए प्रभु जय कृष्णा प्रभु करी बेंजोर हावरे ngasi रूमद्रा नतगना धामदा लेबिरिब्रा प्रभु लाइक मचा मा कैप्शन बिरो अइना अखोई प्रभुदा हाइजखिबदो प्रभु अमतंग थाबिरक्ते संगदना तौरिब्रा नतगना कावना तौरिब्रा अखोई प्रभु ताबिरिब्रो अइना अखोई प्रभुदा खोगे राधा कुंड श्याम कुंड की फोटो राधा कृष्ण मूर्ति की फोटो गौरांग महाप्रभु की जगन्नाथ समुद्र बलभद्र की फोटो बिंदाबुन की फजबदो थाबिरोना हाइजखिबनी ngasi एकादशी सॉरी महाप्रसाद उन चारे राधे कृष्ण प्रभु जाम नुंगाइजे हरे कृष्णा संगीता शर्मा लाए हरे कृष्णा ओजा हरे कृष्णा कुइरेदा शर्मा चंगक तबा ngarangsu lakte nahansu lakte hoi hoi tharke facebook ta nate प्रभु aigi whatsapp ta thabiro haibani aigi whatsapp ta thabiro haibani प्रभु leite baba leibani dursanda oh अरो बाबा की मिंग अमतंग हाइरौदना नंबर लेते है और नंबर हाइजर के प्रभु ओजा चाक चारब्रो चारे सूरज लाइक अमक तोरो आहा मेरे ओजा की जाहौद्रे को प्रभुना नंबर लेते बाबा लेबने दुदि छंदा होए बाबा की मिंग दो खंगदबा ओजाना को नंबर लेते ओजा चाक चारब्रो ओके दुर्योधन ओके है लाइक देन ओजा थैंक यू सूरज अइना लेरिदो दुर्योधन मनाक्तनी दोनी है हाइदी काइदना सिंहा सिलचरदरा इम्फालदरा ओहो है सिंहा सिलचरदरा इम्फालदरा नंग हाइसे खोई सिलचर दुर्योधनदरा सिलचरदने है दीदी नो उनसी है दोनी अना पापा की मिंग खंगबको कासु पापा का तानरगा प्रोग्राम मचामदंग हापकेक तोबा केबी स्कूल ममांग ओके होय नोंगमदा उनसी है सिंगना अइना लेरिदो दुर्योधन मनाक्तनी दोनी हाइबा ओके सिंगल लोरेबो पुंग 3 दी तारे कुंजे बिहारी ओके कुंजे बिहारी ओहो है 실제더니 오케이 강해 होय आई सिंगा रोके सुम हाई रेदा हाय खंगनी को जा ओके रोकी करी नंग कनोरा अखोई पुलिस लो नत्रगा करिनो शेयर पिरा ओजा थोक लगे हयेंग स्कूल
कादोइनी ओके बाय ओजा ओके सुरजीत बाय बाय पोथारो हयें स्कूल लेबनिना को पोथारो सुरजीत दोनी चक लाबो दोनी करम काना थोलकनी अदो आई हौजिक जुमदा नते कोजा पंजाब ता लई कोय ओ नंग नहांदी पंजाब तने हाय नहांसु रो हजिर मु दूरदर्शन मनाक्ते ना जिगे ओ ओके सॉरी दूरदर्शन मनाक्ते जुम ओइबको ओके कक्तिदा हायबा लाक्तिदा हायबा ओजा सूरज ने सूरज नती लाक्तिदा ओके लाक्तिदा हायबनी मौ अनुबी करम पालिगे वाओ इचे तोंबी बेनहौ लेना लाए सादे हंबदो लाक्तिदा हाय थेंगेने दोनी पुंग 3 तारे दोनी करम कांदा लाकनी नंग लेगिदोरिब्रा लेना लाए इचे तोंबी ले लाए लाए बेनहौ लेना लाए दोनी कईगुम लादी पापागा लाउको आई पापागा मु उन तारे काकागी दूरदर्शनदा इसई मा हापकेन तोबा खरा वाली का है ओ चतुम्बी लाक्चरे है इचे तुम्बी लाक्चरे है लागतोइने है हयें फट लाउना नपाना जा फ्लाइट चखदी लोरेको आई पापागासु वाई सानागदब लई काकागी कनो दूरदर्शनदा सेमता हापके तौबनेबको होय लेना काय कोइरुनो है इसई ताबा चलुबा एलबी कोइबा दो आई हाइद्रा चितम्बी दोनी को काकाना जाय है होय अदो कमाय पाव फाउनो दंग खंगदे अदुबो होय नंगा जिसामतंदा नंग पाबुंगा फोन फाउनरसु हायो पापा स्मातुना कसारगी कोई काका मंगोल सिंगलादी काकागा काका लादी पापा ना लुंतोबिउ वारी फे सानाबिउ आना हाइखो को पापादा दोनी को पापादा हायो एलबी मपू अमा नसु कौरी अइबु तौफम खंगदे इचे तोंबी है एलबी मपू अमना नसु कौरी अइबु नेलेना कई मथेल हाउबीगे हाय ब्लूना हौजी हायरगे कॉल तौरगा ओके हायो हायो दोनी कसार काकमनागी काका मंगोल लादी पापा काकाना हाइबदो पापा तौबिखो हायना हायुको अदु नंग पाव खंगलगा तमनी काकादा मौ अनुबिसे फजब्रा इचे तोंबी हाय अखोगी प्रभु थोखरबा खंगदे प्रभु लामगा अइना हजी वारी साना प्रभु थोखरा मारे मौ अनुबिसे फजब्रा इचे तोंबी हायना हांगे इचे तोंबीदा इचे तोंबी भाब ताब्रा बेनहौ लेनाना हाइसे दोनीना हजी हायगे कॉल तौरगा थैंक यू हाय को दोनी पापादा काका मंगोल लादी काका मंगोना हाइबदो पापाना सेशन तौबु हायना हाय इचा तो दोनीना हायदी पापासु याखरनिना को लेना खुबी अनि सुरिदो हाय कईनो खंदे हनक नोनी से आई सपोर्ट से अम्बौ जाउदेबो
ꯕꯦꯟꯗꯧ ꯂꯩꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯂꯩꯔꯥꯡ ꯂꯩꯅꯥ ꯀꯔꯤ ꯃꯇꯥꯡꯅꯣ ꯃꯕꯨꯛ ꯑꯅꯧꯕꯤ ꯍꯥꯏꯕꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯇꯥꯗꯅ ꯉꯁꯤꯁꯦ ꯏꯁꯩ ꯌꯥꯔꯔꯣꯏꯗꯔꯥ ꯍꯥꯏ ꯀꯥꯔꯟ ꯊꯥꯡ ꯊꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯆꯦꯇꯣꯝꯕꯤ ꯈꯨꯕꯤꯁꯦ ꯑꯅꯤꯇ ꯅꯠꯇꯦ ꯃꯌꯥꯝꯅꯦ꯫ ꯏꯔꯣꯝꯕ ꯆꯦꯇꯣꯝꯕꯤ ꯍꯥꯏ ꯆꯦꯇꯣꯝꯕꯤ ꯏꯔꯣꯝꯕ ꯑꯇꯩ ꯌꯥꯎꯗ꯭ꯔꯣ? ꯊꯣꯛꯈ꯭ꯔꯕ ꯗꯣꯅꯤ ꯆꯥꯛ ꯂꯥꯛꯑꯕꯣ? ꯗꯣꯅꯤ ꯀꯀꯥ ꯅꯨꯃꯤꯠꯀꯤꯅꯦ ꯄꯨꯡ 9:30 10 ꯑꯁꯤꯒ ꯀꯀꯥ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯏꯀꯣ꯫ ꯕꯦꯟꯊꯧ ꯂꯩꯅꯥ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤ? ꯆꯦꯇꯣꯝꯕꯤ ꯍꯣꯁꯇ ꯍꯪꯉꯨ ꯃꯕꯨꯛ ꯑꯅꯧꯕꯤꯗꯣ ꯑꯣ ꯏꯆꯦ ꯇꯣꯝꯕꯤꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯈꯤꯔꯣꯏ ꯉꯔꯥꯡꯒꯤ ꯑꯗꯨꯅꯅꯦ ꯕꯦꯟꯊꯧ ꯂꯩꯅꯥ ꯕꯦꯟꯙꯧ ꯃꯥ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯈꯤꯔꯣꯏ ꯑꯗꯨꯅ ꯈꯪꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯣꯖꯥ ꯀꯩ ꯈꯨꯟꯒꯤꯅꯣ? ꯈꯪꯅꯤꯡꯕ ꯑꯣꯖꯥ? ꯋꯥꯎ ꯁꯟꯖꯣꯏ ꯂꯥꯛꯑꯦ ꯀꯅꯥꯗꯅꯣ ꯁꯟꯖꯣꯏ ꯁꯛ ꯈꯪꯅꯤꯡꯉꯤꯁꯦ ꯀꯅꯥꯕꯨꯅꯣ ꯑꯩꯕꯨꯔꯥ? ꯑꯩ ꯎꯍꯧꯗ꯭ꯔꯦ ꯑꯣ ꯆꯦꯇꯣꯝꯕꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯉꯔꯥꯡꯒꯤ ꯑꯗꯨ ꯁꯨꯝ ꯈꯪꯉꯅꯤ꯫ ꯑꯣꯖꯥ ꯀꯩ ꯈꯨꯟꯒꯤꯅꯣ ꯈꯪꯅꯤꯡꯕ ꯑꯣꯖꯥ? ꯑꯧ ꯁꯟꯖꯣꯏ ꯑꯩ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯀꯥꯛ-ꯕꯔꯥꯒꯤꯅꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ꯫ ꯀꯨꯅꯥꯜ ꯊꯥꯏ ꯅꯤꯕꯥ ꯊꯥꯏ ꯃꯩꯁꯅꯥꯝ ꯊꯥꯏ ꯏꯕꯣꯍꯜ ꯑꯣ ꯑꯣꯖꯥ ꯂꯛꯈꯤꯄꯨꯔ ꯀꯥꯏꯒꯤ ꯑꯩ ꯀꯩꯅꯣꯒꯤꯅꯤ ꯑꯩꯈꯣꯏ ꯀꯥꯛ ꯃꯔꯥ ꯍꯥꯏꯗꯨꯒꯤꯅꯤꯀꯣ꯫ ꯀꯁꯥꯔ ꯕꯥꯟꯁꯀꯥꯟꯗꯤ ꯑꯩ ꯇꯥꯕ꯭ꯔꯥ ꯕꯥꯟꯁꯀꯥꯟꯗꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯀꯥꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤꯅꯤꯀꯣ꯫ ꯁꯟꯖꯣꯏ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯝꯃꯣ꯫ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯁꯟꯖꯣꯏꯅ? ꯁꯟꯖꯣꯏ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯝꯃꯣ꯫ ꯑꯣꯍꯣꯏ ꯗꯣꯅꯤ ꯂꯩꯔꯤꯕ ꯊꯣꯛꯈ꯭ꯔꯕ ꯗꯣꯅꯤ? ꯃꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯦꯜꯕꯤꯗ ꯕꯦꯟꯊꯧ ꯆꯪꯉꯨꯔꯤꯔꯥ? ꯊꯥꯒꯤ ꯃꯇꯥꯡꯁꯦ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯏꯆꯦꯇꯣꯝꯕꯤ ꯃꯧ ꯑꯅꯧꯕꯤꯅ ꯐꯤ ꯍꯣꯡꯗꯣꯔꯤꯕꯅꯤ꯫ ꯂꯝ ꯀꯣꯏꯅ ꯆꯠꯄ ꯃꯧ ꯑꯅꯧꯕꯤꯗꯤ ꯐꯤ ꯈꯨꯝꯕꯅꯦ꯫ ꯃꯌꯥꯝ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯀꯩꯅꯣ ꯆꯦꯇꯣꯝꯕꯤ ꯅꯍꯥꯟꯉꯩꯗꯤ ꯄꯨꯡ 12:30 ꯕꯥꯔꯣꯐꯥꯎ
ꯄꯨꯡ 12:30 ꯑꯩ ꯄꯨꯡ 23 ꯐꯥꯎ ꯂꯩꯔꯒ ꯉꯁꯤꯅ ꯇꯨꯝꯅꯤꯡꯉꯤꯁꯤꯅ ꯄꯨꯡ 10 ꯇꯥꯔꯒ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 11 ꯇꯥꯔꯤꯁꯦ ꯆꯦꯇꯣꯝꯕꯤ ꯀꯩ ꯉꯁꯤ ꯊꯕꯛ ꯋꯥꯡ ꯁꯨꯔꯨꯖꯥꯠꯂ ꯆꯦꯇꯣꯝꯕꯤ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯉꯒꯗꯤ ꯄꯣꯊꯥꯕꯤꯕ ꯌꯥꯔꯒꯅꯤ ꯋꯥꯔꯝꯒꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯝꯕꯁꯨ ꯌꯥꯏ ꯆꯪꯗ꯭ꯔꯥ ꯀꯨꯅꯥꯜꯒ ꯅꯤꯚꯥꯒ ꯆꯠꯇ꯭ꯔꯥ ꯍꯥꯏꯌꯦ ꯆꯪꯗ꯭ꯔꯣ ꯀꯨꯅꯥꯜꯒ ꯅꯤꯚꯥꯒ ꯆꯠꯇ꯭ꯔꯥ ꯏꯆꯦꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯋꯥꯔꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯤ ꯋꯥꯔꯗꯤ ꯇꯨꯝꯅꯤꯡꯕꯅꯤꯀꯣ ꯑꯩ ꯀꯩꯊꯦꯜ ꯐꯝꯕꯗꯣ ꯋꯥꯏ ꯐꯤ ꯁꯤꯟꯕꯗꯕꯩ ꯋꯥꯔꯦ ꯍꯣꯏ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤ ꯋꯥꯔꯒꯗꯤ ꯄꯣꯊꯥꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦꯇꯣꯝꯕꯤꯅ ꯋꯥꯔꯒꯗꯤ ꯁꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯔꯛꯇꯦ ꯇꯨꯝꯅꯤꯡꯉꯛꯀꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯏꯆꯦꯇꯣꯝꯕꯤ ꯁꯦꯀꯦꯟ ꯂꯥꯏꯠꯇꯨ ꯑꯩꯒꯤꯅꯤ ꯍꯣꯁ ꯑꯋꯤꯕ ꯍꯣꯏ 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 ꯏꯆꯦꯇꯣꯝꯕꯤ ꯋꯥꯔꯒꯗꯤ ꯄꯣꯊꯥꯕꯤꯔꯣ ꯕꯥꯏ ꯄꯤꯕꯤꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯇꯣꯝꯕꯤ ꯋꯥꯔꯝꯅꯤ ꯋꯥꯅ ꯍꯜꯂꯒ ꯅꯅꯥꯎ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯦꯇꯣꯝꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦꯇꯣꯝꯕꯤ ꯍꯌꯦꯡ ꯏꯆꯦꯇꯣꯝꯕꯤ ꯂꯥꯛꯄꯗ ꯑꯩꯒꯤ ꯄꯂꯥꯏ ꯐꯩꯖꯣꯝ ꯐꯖꯕ ꯑꯃ ꯌꯥꯎꯕꯤꯔꯛꯀꯗꯕꯅꯤꯀꯣ ꯏꯆꯦꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯍꯌꯦꯡ ꯏꯆꯦꯇꯣꯝꯕꯤꯅ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯒꯤ ꯄꯂꯥꯏ ꯐꯩꯖꯣꯝ ꯑꯐꯕ ꯑꯇꯥꯡꯕ ꯐꯩꯖꯣꯝꯒ ꯈ꯭ꯋꯥꯡꯆꯦꯠ ꯑꯃꯒ ꯌꯥꯎꯕꯤꯔꯛꯀꯗꯕꯅꯤ ꯏꯆꯦꯇꯣꯝꯕꯤ ꯉꯔꯥꯡ ꯄꯨꯡ 2 ꯍꯦꯜꯂꯦ ꯀꯣꯃꯦꯟ ꯄꯤꯕ ꯃꯤ ꯎꯔꯛꯇꯤꯕꯅꯦ ꯑꯣ ꯄꯨꯡ 2 ꯍꯦꯜꯂꯦ ꯍꯥꯏꯕ ꯏꯃꯥꯏꯄꯦꯝꯃ ꯅꯩꯅꯥ ꯍꯣꯏ ꯐꯤ ꯐꯖꯕ ꯈꯨꯃꯨ ꯀꯣꯛꯇꯣ ꯂꯩꯅꯥ ꯍꯣꯏ ꯐꯤ ꯐꯖꯕ ꯈꯨꯃꯨ ꯀꯣꯛꯇꯣ ꯍꯥꯏ ꯃꯨꯒꯥ ꯈꯨꯗꯩ ꯍꯪꯒꯥꯝꯄꯥꯟ ꯃꯨꯒꯥ ꯈꯨꯗꯩ ꯀꯩꯅꯣꯅ ꯍꯤꯒꯣꯛꯅ ꯀꯨꯞꯄꯣ ꯕꯦꯟꯙꯧ ꯃꯨꯒꯥ ꯈꯨꯗꯩꯗ ꯂꯩꯕꯅꯦꯕ ꯐꯖ ꯐꯖꯕ ꯍꯪꯒꯥꯝꯄꯥꯟꯒꯨꯝꯕ ꯑꯗꯩ ꯅꯥꯄꯨꯒꯨꯝꯕ ꯑꯁꯪꯕ ꯑꯉꯥꯡꯕ ꯍꯤꯒꯣꯛ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯗꯣ ꯀꯨꯞꯄꯨ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯇ ꯇꯥꯅꯤꯡꯕ ꯇꯨꯝꯕꯅ ꯍꯥꯟꯗꯣꯔꯦ ꯁꯤꯌꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯨꯝꯕꯗ ꯄꯨꯡ 3 ꯇꯥꯔꯦ ꯑꯣꯍꯣ ꯌꯥꯝ ꯊꯦꯡꯅꯁꯨ ꯆꯠꯀꯅꯨꯗ ꯏꯆꯦꯇꯣꯝꯕꯤ ꯀꯣꯛ ꯈꯨꯝꯒꯗꯕ ꯃꯤꯒ ꯂꯩꯇꯦꯍꯦ ꯍꯥꯏ ꯑꯣꯖꯥꯍꯥ ꯄꯨꯛꯅꯤꯡ ꯉꯛꯀꯅꯨꯗꯣ ꯃꯇꯦꯛ ꯑꯃ ꯇꯥꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯚꯣꯀꯦꯜꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦꯇꯣꯝꯕꯤ ꯑꯩꯈꯣꯏꯅ ꯀꯣꯛ ꯀꯨꯞꯂꯗꯤ ꯀꯨꯂꯞ ꯀꯥꯅ ꯈꯨꯝꯒꯅꯦ ꯀꯩꯕ ꯀ꯭ꯋꯥ ꯂꯨꯀꯥꯛꯅ ꯈꯨꯝꯒꯅꯤ
ꯄꯂꯥꯒꯤ ꯐꯩꯖꯣꯝ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯇꯣꯝꯕꯤ ꯄꯂꯥꯏ ꯐꯩꯖꯣꯝ ꯈꯨꯅꯤꯡ 2ꯒ ꯄꯧ 3 ꯄꯥꯛꯄ ꯈꯨꯅꯤꯡ 10 ꯃꯈꯥꯏ 11 ꯁꯥꯡꯕ ꯈ꯭ꯋꯥꯡꯆꯦꯠ ꯈꯨꯅꯤꯡ 3 ꯃꯈꯥꯏ ꯁꯥꯡꯕ ꯏꯆꯦꯇꯣꯝꯕꯤ ꯑꯄꯥꯕ ꯖꯥꯠꯇꯣ ꯄꯂꯥꯒꯤ ꯐꯩꯖꯣꯝ ꯑꯩ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯇꯣꯝꯕꯤ 아유 이마이피마 하 कृष्ण गोविंदा पलागी फैजोम सोइदना पुरकनी होय तादबिना तुंग्रबो बेंधो हापुंगकनो अरेपनी खंगनो निगाइदब तौगनो होरेन हयेन गायनो हापुंगकनो हापुंगकनो अरेपनी खंगनो निगाइदब तौगनो होरेन हयेन गायनो हापुंगकनो लेना आई लेरिङैदा क्वालुकाना खुमलोय नधाना हेंदे साना वाते जेंलिबा मखै पेबा नाइदे वाव निंजौ चंजौ पंगनो तांजौ सोंजौ तंगनो अहिं नुंथिल खायरनो हरि माबु कावगनो हापुंगकनो मिना कलमो इसले निंजौ चंजौ पंगनो तांजौ सोंजौ तंगनो अहिं नुंथिल खायरनो हरि माबु कावरनो हापुंगकनो इचितोंबी ननाय अयहाक्ति क्वालुकाना खुंजगनी इरांग थकना इरोइनो सैरेम सैरेम छकनो लंबी लंफाई चलुनो खंगा खंगा कावगनो हापुंगकनो राधाना हेंदे सामना वाते जेंलिबा मखै पेनबा नाइदे हाइबा इचेतोंबी नना अयहाक्ति क्वालुकाना खुमजगनी हाइबा ममांगे कमेंट सिप पारे इचेतोंबी अखोइना कोक कुपलदी क्वालुकाना खुमगनी सितनीदा सैरेम सैरेम सकनो लंबी लंफाई चलुनो खंगा खंगा कावगनो हापुंगकनो
ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯥꯏ ꯕꯩꯇꯔꯅꯤ ꯂꯥꯜꯂꯝꯗꯥꯏ ꯀꯅꯥ ꯂꯩꯔꯣꯏ ꯄꯥꯝꯕꯩ ꯈꯪꯖꯤꯜ ꯍꯧꯕ ꯐꯩꯀꯣ ꯄꯨꯛꯅꯤꯡꯉꯛꯀꯅꯨ ꯏꯇꯦꯃꯩ ꯇꯣꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯪꯒꯥꯝꯄꯥꯟ ꯅꯥꯄꯨ ꯈꯨꯗꯩ ꯁꯦꯠꯄꯗꯤ ꯀꯔꯤ ꯃꯇꯥꯡꯗ ইবোক ইপু হাইবা মতম কয়া লেলেনে পাব্রো হাই হাব্রো পতনে ভালো ভালো অজাইগি ইসাই রিপিস তৌসু কবিনু কো ওকে কানারই কো মন্ত্রতি উখরই কো সাকাই নাতই হরি নামু থারনো থামোই নুরে কাউগনু হাপুনিংকনু ইচি তোম্বিনা লেনা খাম্বা যাদরে চিত্রানা ওয়াও ইসাই দিয়ে হা তাইবং কোইনা কোইনা চত্তিনে হাই কানারই কো মন্ত্র অতি উখরই কো সাগৈ নাতে হরি নামু থারনো থামোই নুংরে কাউগনু হাপুনিংকনু aswada sum loisalasi ko isnaw mayam ichi tombe kari kaplino kapacanadrabani hai hariba mi se ichi tombe asi number 1 wow blue le mi thank you blue hai tai tan sakpani ko isnaw mayam isai yam pamjaba mising tahobra hai tai tan sakpase aduna china myam khumu ibo ipu hai benda khumbi we itema main to min hai reise चित्रा लाइक तो बियो चित्रा लाइक तो द्रि मारे हम बगी तो जादना को मत सके न को था बनी को ने जादना स्नो में लाइक तो दबा मी चित्रा नांदो बले बता के दी लाइक तो बियो स्नो में को अनो जाम कुनी थारो ngasi se स्नो में hayang di karma lebenina laitin ma pangba kitangana chakani snow mya ko khumbada ahanbada like tobodo aini o ngo pukning khoimong paikaro brindavan lejaro pukning khoimong paikaro Hare Ram Hare Krishna kum lae Hare Ram अमुतक लाइक तो बियो अहम भाई तो जादना सेकेंड नंको मु एलबी हन्ना थाजरक पनी हेलो ताये हरिराम इस खामो ना रहे है ना इची तुम्बी तुम्बो इची तुम्बी वारे तुम्बगे हाइबनी
इसी तुम्बी तुम्मगदी बाय पिपिरमुको चित्रा लेरिब्रो करी लमदनो जा हाय हयंग हिजिरी दने सखिबा इसै असे एबा खनबिरकपसे जामना भौ ओइबा भक्त माले भालो संजयना ओजा मतम कया लेले आंगांग ओइना इसैदो ओजा चाचा रबो चचा रबो चारे चारे संजोय नुंधांगदि स्कुमा नुंसिबा इसै सकनादेको अदुबु मय अमतंग सकजगे संजोयना पामजबा इसे तुम्बिना आई उइरे मयामबो इसे तुम्बी पथाबिरो वारमनी दुकान फी दुकान दे हलकबगा अमु एलबी दे चंगे इसे तुम्बी पथाबिरो गुड नाइट इसे तुम्बी गुड नाइट थागतचरी वासु वाना ननाउगी चैनल सुबु सपोर्ट तबुगी दमकता इसे तुम्बीबु थागतचरी हिंगु मतम काया लेले आंगांग ओइने सगै नातेना उररोइको ताइबंग कैथेल कारकपनि मतम काया लेले आंगांग ओइने ओइजे खंदर छाने दुरन मतम काया लेले आंगांग ओइना हरि रामना गुड नाइट ओझाय गुड नाइट सपोर्ट तौबीदमक्ता हरि रामबु थागतचरी हरे कृष्णा यंगो ओझागी सही सिंगदो रेकॉर्ड तौरगा थादोपिरदि फनी हाइना खली फोनसु ताबा जानबा कनो फोनसु ताबा जानबा होय ब्लू खुनदी कया तारे इसे सकपा ओ अफाबा ओझादु नतबनिनको सुमाना मियामदा शेयर तौबुसु इकाइजबा हाइतारे कनाना कोबनो उजहौद्रे करी हाइगे हाइना हुमजरे सिया मतम काया लेले आंगांग ओइना ओइजावा खंदर छाने दुरान मतम काया लेले आंगांग ओइना आहल ओइरकनि छागै चाउरकनि इचाइ सोनुक्षिबगी थौरिर पुले उनसिलुइरकनि जोंगिमा पाउलाउले loina hunduk namle mong phum le matam ko yo lili angang uina yeng kori uina upa kana su khang di yang karmana lamjing upadi soiroi kori uina upan kana sukhang de aduna sinau myam karma tau tayong mi bai se kari una puru gani kana su haibangam ponte maramdi aigi कर्मना फरगनी
ꯑꯐꯕ ꯄꯣꯛꯀꯗꯣꯏꯕ, ꯀꯔꯃꯅ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇꯕ ꯄꯣꯛꯀꯅꯤ. ꯑꯗꯨꯅ ꯃꯤꯑꯣꯏꯕꯗꯤ ꯄꯟꯖꯕꯨꯅ ꯁꯥꯕ ꯗꯦꯍꯗꯤ ꯁꯨꯝ ꯄꯟꯖꯕꯇ ꯂꯩꯍꯧꯅꯤ. ꯑꯗꯨꯒ ꯑꯠꯃꯥꯗꯤ ꯄꯔꯃꯥꯠꯃꯥꯗ ꯇꯤꯟꯈꯤꯅꯤ. ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯜꯂꯤꯉꯩꯗ ꯀꯔꯃ ꯇꯧ. ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯃꯨꯅꯨ, ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯃꯨꯅꯨ, ꯃꯤꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯝꯃꯨꯅꯨ, ꯃꯤꯒꯤ ꯑꯐꯕ ꯄꯣꯠꯇꯣ ꯃꯤꯍꯧꯔꯨꯅꯨ. ꯉꯝꯖꯔꯒ ꯏꯁꯣꯔꯗ ꯗꯥꯟ ꯇꯧ. ꯂꯩꯇꯕ ꯑꯃꯗ ꯂꯨꯄꯥ ꯑꯃꯇꯁꯨ ꯗꯥꯟ ꯇꯧꯖꯧ. ꯑꯗꯨꯒꯨꯝꯕ ꯑꯐꯕꯗꯨꯅ ꯁꯣꯏꯗꯅ ꯍꯌꯦꯡ ꯏꯁꯥꯅ ꯀꯔꯃ ꯐꯔꯕꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯀꯅꯤ. ꯀꯣ ꯆꯦꯇꯣꯝꯕꯤꯗꯤ ꯑꯋꯥꯕ ꯊꯤꯗꯅ ꯃꯅꯥꯎꯒꯤ ꯑꯦꯜꯕꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ. ꯀꯣ ꯕꯦꯟꯙꯧ ꯂꯩꯅꯥ, ꯆꯦꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯐꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯀꯣ ꯋꯥꯔꯝꯅꯤ. ꯀꯁꯇꯃꯔ ꯆꯪꯉꯛꯄꯒꯤ ꯐꯤ ꯈꯟꯗꯣꯛꯀ ꯈꯟꯖꯤꯟꯒ, ꯃꯤ ꯍꯥꯏꯁꯦꯀꯣ ꯐꯤ ꯂꯧꯕꯅ ꯃꯤ 10 ꯁꯟꯗꯣꯛꯑꯝꯕꯅ ꯃꯤ 100, ꯑꯗꯨꯃꯨꯛ ꯂꯣꯏꯁꯟꯕ ꯇꯨꯠꯆꯟꯕ ꯋꯥꯔꯝꯅꯤ. ꯑꯗꯨꯅ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯌꯦꯕꯀꯣ. ꯑꯦꯜꯕꯤ ꯊꯥꯕ ꯃꯤꯅ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯗꯦꯀꯣ ꯍꯥꯏ. ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯗꯨꯅ ꯑꯐꯕ ꯙꯔꯃ ꯇꯧꯒꯗꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯅ ꯍꯥꯏꯅꯗ꯭ꯔꯅꯦ, ꯕꯤꯙꯤꯅ ꯇꯨꯡꯂꯝꯕꯅꯤ ꯀꯅꯥꯗ ꯇꯦꯡꯊꯥꯔꯝꯅꯤ ꯀꯥꯏꯅ. ꯑꯗꯨꯕꯨ ꯕꯤꯙꯤꯅ ꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯀꯔꯃ ꯇꯧꯔꯕꯗꯤ ꯀꯛꯄ ꯉꯝꯃꯦꯕꯀꯣ. ꯑꯗꯨꯅ ꯀꯔꯃ ꯇꯧ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯅ ꯑꯐꯕ ꯃꯤꯁꯨ ꯐꯠꯇꯕ ꯃꯤꯁꯨ ꯑꯣꯛꯇꯕ ꯃꯤꯁꯨ ꯒꯨꯟꯗꯥꯁꯨ ꯃꯥꯁꯨ ꯍꯌꯦꯡ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯄꯗꯣ ꯃꯗꯨ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂ ꯆꯠꯀꯗꯧꯅꯤ. ꯀꯣ ꯑꯗꯨꯅ ꯏꯁꯣꯔ ꯅꯥꯝ ꯀꯥꯎꯕ ꯍꯧꯅꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯉꯔꯥꯡꯗꯩꯅ ꯉꯁꯤꯐꯥꯎ ꯁꯞꯄꯣꯔꯠ ꯃꯤꯁꯦ ꯑꯝꯇ ꯌꯥꯎꯗꯕ. ꯂꯥꯏꯛꯄꯨꯗꯤ ꯁꯨꯝ ꯂꯩꯕꯀꯣ. ꯉꯍꯥꯟꯒꯩꯅ ꯁꯞꯄꯣꯔꯠꯁꯤ ꯌꯥꯝꯃꯦ. ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕꯣ, ꯇꯨꯝꯈ꯭ꯔꯕꯣ? ꯃꯤꯅꯤꯠ 10, 20, ꯄꯨꯡ ꯑꯃꯃꯝ ꯂꯩꯔꯒ ꯀꯣꯃꯦꯟ ꯂꯥꯛꯀꯅꯤ. ꯀꯣ ꯃꯌꯥꯝ ꯀꯅꯥ ꯂꯩꯔꯤꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ. ꯕꯦꯟꯙꯧ ꯂꯩꯅꯥ, ꯗꯗꯥ ꯇꯅꯨꯗꯨꯕꯨ ꯂꯥꯛꯇꯦ ꯉꯁꯤꯗꯤ. ꯑꯦꯜꯕꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯌꯦ. ꯀꯅꯥꯒꯤꯅꯣ ꯑꯦꯜꯕꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯁꯦ? ꯍꯣꯁ ꯇꯨꯝꯈ꯭ꯔꯦ. ꯑꯩ ꯇꯨꯝꯗꯦꯍꯦ. ꯑꯩ ꯇꯨꯝꯗ꯭ꯔꯤꯌꯦ. ꯗꯗꯥ ꯇꯅꯨꯗꯣ ꯂꯥꯛꯇꯦꯅꯦ ꯉꯁꯤꯗꯤ. ꯗꯗꯥ ꯇꯅꯨ ꯂꯩꯇꯦ. ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯕꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ, ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕꯅ ꯀꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ, ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ. ꯃꯇꯝ ꯀꯌꯥ ꯂꯦꯟꯕ ꯑꯦꯜꯕꯤ, ꯀꯔꯤ ꯍꯥꯏꯒꯦ ꯕꯦꯟꯙꯧ? ꯌꯥ ꯀꯠꯊꯣꯛꯂꯤꯗꯣ, ꯌꯥ ꯀꯥꯊꯣꯛꯂꯤꯗꯣ. ꯏꯆꯦꯇꯣꯝꯕꯤ ꯀꯧꯔꯨꯔꯅꯨ, ꯄꯣꯊꯥꯈ꯭ꯔꯦ. ꯋꯥꯔꯦ ꯍꯥꯏꯔꯝꯃꯤ. ꯈꯪꯗꯦꯕ ꯕꯦꯟꯙꯧ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯩꯅꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯋꯥꯠꯂꯤ. ꯑꯣꯖꯥ ꯀꯣꯟꯖꯒꯤ ꯃꯕꯨꯡꯉꯣ ꯃꯕꯦꯝꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯕ ꯐꯪꯕ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯣꯖꯥ. ꯑꯣꯏꯃꯥ, ꯁꯟꯖꯣꯏ ꯄꯣꯊꯥꯔꯁꯤꯗ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯒ ꯏꯁꯩ ꯁꯛꯄꯁꯦ ꯃꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯃꯤꯅ ꯇꯥꯅꯤꯡꯗꯕꯁꯨ ꯂꯩ. ꯁꯟꯖꯣꯏ ꯀꯗꯥꯏꯒꯤꯅꯣ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔ ꯃꯥ, ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯟꯖꯣꯏꯁꯦ.
ꯀꯩ ꯂꯝꯒꯤꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯍꯪꯕꯗ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯏꯝꯐꯥꯜꯒꯤꯔ ꯀꯩꯅꯣ ꯁꯣꯅꯥꯏ ꯕꯣꯔꯈꯥ ꯑꯣ ꯁꯣꯔꯤ ꯌꯦꯁ ꯆꯨꯝꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯨꯟꯖꯒꯤ ꯃꯕꯨꯡꯉꯣ ꯃꯕꯦꯝꯃ ꯆꯥꯟꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯑꯗꯨ ꯍꯥꯏꯅꯨꯀꯣ ꯃꯤꯒꯤꯗ ꯆꯠꯂꯨ ꯂꯥꯛꯆꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯕꯦꯟꯙꯧ ꯆꯨꯝꯃꯤꯗ ꯕꯦꯟꯙꯧꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯅꯨꯀꯣ ꯃꯤꯒꯤꯗ ꯆꯠꯂꯨ ꯂꯥꯛꯆꯅꯤ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯆꯠꯄꯗ ꯕꯦꯟꯙꯧ ꯀꯣ ꯈꯪꯉꯤꯗꯨꯅꯤꯗꯣ ꯑꯩꯗꯤ ꯅꯦꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅ ꯆꯠꯄꯁꯦ ꯐꯪꯗꯦ ꯍꯟꯗꯛ ꯌꯨꯇꯨꯕꯇꯒꯤ ꯄꯦꯃꯦꯟ ꯐꯪꯕꯒ ꯋꯥꯏ ꯐꯥꯏ ꯑꯃ ꯂꯧꯁꯤꯜꯂꯣ ꯑꯣꯖꯥ ꯀꯥꯏꯗꯩꯅꯣꯗ ꯕ꯭ꯂꯨ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯕꯒꯥꯏꯗꯣ ꯃꯪꯒꯨꯝꯕꯅꯤꯗ ꯕ꯭ꯂꯨ ꯃꯔꯝꯗꯤ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯕꯒꯥꯏꯗꯣ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨꯁ ꯌꯥꯝ ꯂꯥꯛꯄ ꯀꯣ ꯚ꯭ꯌꯨꯁꯇꯅ 10,000 20,000 15,000 ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯒꯗꯤ ꯂꯥꯛꯄ ꯀꯥꯡꯕꯨꯗꯤ ꯃꯣꯏꯗꯤ ꯐꯪꯉꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤꯀꯣ ꯄꯩꯁꯥꯒꯤ ꯂꯝꯕꯤꯒ ꯂꯩꯇꯦꯗ ꯕ꯭ꯂꯨ ꯍꯥꯏꯗꯤ ꯚ꯭ꯌꯨꯁꯁꯨ ꯋꯥꯠꯂꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯀꯌꯥ ꯋꯥꯅ ꯃꯇꯝ ꯆꯪꯉꯤ ꯀꯦꯅꯦꯟ ꯇꯧꯕꯗ ꯀꯌꯥ ꯋꯥꯅ ꯁꯦꯝꯃꯤ ꯑꯗ ꯃꯤꯠꯌꯦꯡ ꯇꯥꯕꯗꯤ ꯀꯣ ꯃꯤ ꯋꯥꯠꯄ ꯃꯤ ꯆꯥꯝꯃ ꯆꯅꯤ ꯌꯦꯡꯕꯗꯨꯅꯤ ꯀꯗꯥꯏ ꯄꯩꯁꯥ ꯐꯪꯒꯅꯤ ꯑꯗꯨꯏ ꯃꯇꯤꯛ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣꯗꯨ ꯐꯖꯗꯕꯅꯤꯅ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯁꯨꯝ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕ ꯇꯨꯡꯂꯝꯆꯠꯇ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜ ꯁꯦꯝꯕꯅꯤ ꯕ꯭ꯂꯨ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯌꯨꯇꯨꯕꯀꯤ ꯄꯩꯁꯥꯅꯒ ꯋꯥꯏ ꯐꯥꯏ ꯂꯧꯕ ꯐꯪꯕ ꯉꯝꯄꯣꯟꯇꯦꯗ ꯕ꯭ꯂꯨ ꯑꯦꯜꯕꯤ ꯈꯔ ꯉꯥꯏꯈꯣ ꯃꯤ ꯑꯃ ꯂꯥꯛꯀꯅꯦ ꯑꯣ ꯑꯗꯨꯅꯤ ꯑꯣꯖꯥ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯍꯧꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯥ ꯁꯪꯀꯤꯔꯇꯟꯒꯤ ꯑꯩ ꯂꯥꯏꯚ ꯊꯥꯗꯦ ꯑꯩꯅ ꯀꯧꯕ ꯃꯤꯁꯦ ꯑꯥꯏꯗꯤ 5ꯅꯤ ꯂꯥꯛꯇꯣꯏꯁꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯗꯣ ꯀꯧꯔꯣ ꯈꯔ ꯌꯥꯡꯅ ꯑꯩ ꯂꯥꯏꯚ ꯊꯥꯗꯦ ꯀ꯭ꯂꯥꯁꯄꯨꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯁꯨꯝ ꯇꯧꯔꯤꯀꯣ ꯑꯩ ꯌꯥꯝꯗ꯭ꯔꯦ ꯄꯟꯗ꯭ꯔꯣ
ꯃꯤꯅꯤꯠ ꯅꯤꯐꯨꯇ ꯉꯥꯏꯈ꯭ꯔꯦ ꯂꯣꯏꯒꯗꯕ ꯈꯪꯗꯦꯗ ꯕꯦꯟꯗꯧ ꯍꯟꯗꯛ ꯑꯦꯜ ꯕꯤ ꯊꯥꯔꯤꯁꯦ ꯁꯄꯣꯔꯠꯁꯨ ꯌꯥꯎꯗꯦ ꯃꯤꯐꯥꯎ ꯂꯩꯇꯦ ꯅꯍꯥꯟ ꯗꯦꯠ ꯀꯌꯥ ꯊꯥꯕꯅꯣ ꯑꯗꯨ ꯀꯌꯥꯝ ꯐꯖꯈꯤ ꯂꯥꯏꯛꯇ ꯃꯤ 10 ꯈꯛꯇꯅꯤ ꯑꯗꯨ ꯁꯞꯄꯣꯔꯠꯅ ꯀꯌꯥꯝ ꯌꯥꯝꯈꯤ ꯉꯔꯥꯡ ꯉꯁꯤꯗꯤ ꯃꯤꯐꯥꯎ ꯌꯥꯎꯗꯦ ꯃꯤꯅꯤꯠ 10ꯒ ꯃꯔꯤꯇ ꯉꯥꯏꯈ꯭ꯔꯦ ꯂꯣꯔ ꯂꯩꯕꯒ ꯂꯧ ꯂꯤꯡꯕꯒꯤ ꯚꯤꯗꯤꯑꯣ ꯂꯧ ꯂꯤꯡꯕꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯂꯒ ꯈꯨꯂꯪ ꯏꯁꯩ ꯍꯥꯞꯆꯤꯜꯂꯒ ꯊꯥꯒꯠꯂꯨ ꯍꯥꯏ ꯑꯣ ꯍꯣꯏ ꯕꯦꯟꯗꯧ ꯄꯇꯟꯖꯂꯤꯅ ꯀꯞꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯄꯇꯟꯖꯂꯤ ꯀꯩꯗꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ 10ꯒ ꯍꯨꯝꯗꯣꯏꯇ ꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯍꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯀꯣ ꯃꯤꯅꯤꯠ 12ꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯣꯖꯥ ꯑꯩꯒꯤ ꯀꯣꯃꯦꯟ ꯁꯤꯞ ꯇꯧꯔꯦ ꯑꯣꯖꯥ ꯀꯥꯏꯗꯅꯣ ꯇꯧꯗꯤꯌꯦ ꯃꯊꯛꯇ ꯄꯥꯈ꯭ꯔꯦ ꯇꯧꯔꯦ ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯩꯅ ꯄꯥꯝꯖꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅꯀꯣ ꯍꯥꯏꯗꯤ ꯇꯨꯝꯅꯤꯡꯉꯁꯨ ꯊꯣꯛꯅꯤꯡꯉꯁꯨ ꯑꯣꯖꯥ ꯊꯣꯛꯆꯔꯒꯦ ꯏꯅꯥꯎ ꯊꯣꯛꯑꯒꯦ ꯕꯥꯏ ꯒꯨꯠ ꯅꯥꯏꯠ ꯍꯥꯏꯔ ꯊꯣꯛꯈꯤꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯕ ꯏꯁꯩꯗꯨꯁꯨ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯏꯁꯩ ꯍꯥꯏꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯀꯨꯟꯖꯒꯤ ꯃꯕꯨꯡꯉꯣ ꯃꯕꯦꯝꯃ ꯆꯥꯟꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯀꯨꯟꯖꯒꯤ ꯃꯕꯨꯡꯉꯣ ꯃꯕꯦꯝꯃ ꯁꯣꯔꯣꯛ ꯊꯝꯕꯤꯌꯨ ꯀꯨꯟꯖꯒꯤ ꯃꯕꯨꯡꯉꯣ ꯃꯕꯦꯝꯃ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦ ꯑꯝꯇꯪ ꯁꯠ ꯁꯠ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯧꯔꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯕꯦꯟꯙꯧ ꯑꯩ ꯐꯅ ꯀꯨꯏꯔꯦ ꯊꯥꯔꯛꯏꯁꯦ ꯑꯩꯁꯨ ꯍꯌꯦꯡ ꯂꯥꯏꯔꯤꯛꯇꯤ 9 ꯉꯟꯅ ꯆꯠꯀꯗꯧꯕꯅꯤꯅ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ 10ꯒ ꯃꯤꯅꯤꯠ 18 10ꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯅꯤ ꯕꯦꯟꯊꯧ ꯍꯌꯦꯡ ꯁꯣꯔꯥꯠ ꯂꯩ ꯍꯥꯏꯕꯅꯀꯣ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯗꯣ ꯂꯩꯅꯥ ꯀ꯭ꯋꯥ ꯆꯥꯁꯤ ꯍꯥꯏ ꯋꯥꯎ ꯀꯨꯅꯜ ꯊꯦꯡꯀ꯭ꯌꯨ ꯀꯨꯅꯜ ꯂꯩꯅꯥ ꯀ꯭ꯋꯥ ꯆꯥꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃ ꯀꯥꯞꯁꯟꯕꯤꯔꯣ ꯀꯨꯅꯥꯜ ꯀꯨꯅꯥꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯁꯨꯃꯤꯇꯥ ꯈꯔꯥꯏꯕꯝ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯁꯨꯃꯤꯇꯥ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯝꯃꯣ
ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯀꯧꯔꯛꯄꯅꯤ ओके ओके थैंक यू थागतचरी वेलकम थागतचरी अखोई बेंधौ लेनाना कौबीदना ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯒꯤ ꯑꯦꯐ.ꯕꯤ.ꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯀꯨꯅꯜꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯁꯨꯃꯤꯇꯥ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯝꯃꯨ ꯀꯨꯅꯜꯁꯨ ꯕꯦꯟꯗꯧ ꯂꯩꯅꯥꯅ ꯀꯧꯅ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯝꯕꯤꯔꯝꯃꯨ जगत लांबीरिबदो मतेक अमा तानिंगे ओजा नुंगाइरोइको हजि नुंदांग थेंगामिना सुमाइना इसै सप्पसे नुंगाइते को सबदन व्हाट कमेंट थैंक यू सुमिता काइगिनो सुमिता लाइव मचा अमा काप्सनबिरमो आई मिनिट मापन गाइखरे इचिनाव मैम नुसिरबा इचिनाव मैमबु थागतचरी को आइगी चैनलदा चंबिरगा सपोर्ट तौबीगिदमक्ता हानिंगाय थागतचरी वेलकम लखीपुर वाव थागतचरी सुमिता कनाइबम लाइव मचा अमा काप्सनबिरमो लाग्लाबनी जेमुको होस्ट ओके लाइ लाइ ओ लेना ब्लॉग हाय कौरे मांखरे हाय कुनल हाहा नोक सुमिता लाइव मचा अमा काप्सनबिरमो लखीपुर कदाइगिनो आइदि लखीपुरदा गाइतना इसै सप्पा चले श्राद्ध कर्मा लुहोंगबा आइदि लखीपुर थोंखोंदैना कनोगी करी हाय खुमन अलोइबा सप्पमना पांगन ताबाउसिदी आइना सुम सोनार कमसै उबिरमनी को सपोर्ट आईडी लाग्लाबनी होस्ट कमेंट पाउ पारिसिनी चिंग लेकाय ओके चिंग लेकाय हाइदी फुलटोनीदना दुदी लखीपुर चिंग लखीपुर होइसु मना फुलटो चिंग लेकाय हाइनैनको पुंग क्या फाउ लई नो ओ आई लोइसलनी आई निमिकी पुंग अमा सुमाइन थाय होय हाय सुमिता दी चैनल पाइब्रो जामद्रे मिनिट 3 तंगाइखरे लोइसलनी तेरे आई हयंग प्रोग्राम लेबनिना को खरा ngन लोइसनगे आई निमिकी 9:30 10 असिगे एबी थाबा होजई पुना करी हागे मरई सुमिता चैनल पाइबिब्रो अमतंग खजांग खुंबियो कमेंट ससर पाव होस पारिसिदिना सिगे क्यामजांग पाव आई प्रेस दी नतिदना कमेंट लागनी पागदिदो कमेंट अमनी लाप सुम पारिदना बेंधौ बेंधौ सुम पारिसिनी अमनी लापदो सुम पारिसिनी कमेंट ससर पाव होस हाय पारिसिनी बेंधौ कुइरे अखोई निंगथेमदो लाक्तबो नत्रा बेंधौ हानि जाम तोय तो लामी निंगथेमदो जिकान लाक्तरे सिंजा लकायदा अखोई इतै मेमसु लई खो तादो लेकिद्रे सोसी बाबू आइना तोरांगबमनी इतै मेममिने हेमोवती कौबनी मचानुपी रेबिटा सलाई गामिंग हाउस सीसु ऑन सलाई गामिंग जे करायगिनो उरिबसे इसै खांहौद्रबो होस कमेंट पाव पारिसिदी सलाई गामिंग कमेंट पाव
कमेंट पढ़ते रहो, कमेंट आइए भेजिए, मैं पढ़ती हूँ। सलाइसु कुनल की आईडी ने। ओके, थैंक यू। आईडी सलाई दानी हाइरुदे अतोपा कनो मालूदे। टाइटिंग है। ठीक है, टाइटिंग करना है, बाय करना है, लाभ सपोर्ट देते रहो, मैं पढ़ते रहूँगा। ओनली 4 मिनट बाकी है, 4 मिनट बाकी है। हाँ, हंसते रहो, कितना हंसते रहो, रात 12 बजे तक, 3 बजे तक हंसते रहो, डांस करते रहो, मस्ती करते रहो, सबको भी सपोर्ट करना। कमेंट पाऊनो पारुनो अतई मोबाइल दी अतोपदा सपोर्ट पीरी है। ओके ओके, थैंक यू। मैम पुरमक अतोपगिसु मैम पुरमक सपोर्ट तौबगिदमक्ता कुनलबु थागतचरी को थागतचरी हैंगा लेतना मैम लोग सपोर्ट तौबगदमनी हिंदी ने नईरे। आईडी अमा चप मानबको अइना ममिंगदो अतोपा मालुबा अदुनाने अखोई बेंथौ लेनासे नोकपु नोक्सलकपने मखुद जगोइबु सारकपने अदुगा सुम हाइबनी बुलु नाचते रहो, हंसते रहो, एंजॉय करते रहो। सलाइदो कनाडा सपोर्ट तौरिनो हाइबा ओनली 2 मिनट बाकी है, 2 मिनट बाकी है। इसलिए मेरे एलबी में आने वाले दोस्तों को सबको शुक्रिया सपोर्ट करने के लिए। ठीक है, अदुना आइगी चैनल बु सपोर्ट तौबिरिबा इचनाव में पुनपु मंगल नतना हाइनिंगा थागतचरी को अदुना थेंगबा मतम असिदा यामना इसा इसागी इथौदांग थादोकपिरगा को मितै मचामनी एना खनबिरगा सपोर्ट तौबिरिबा हाइनिंगा थागतचरी। साबडन वॉइस कमेंट थैंक यू। अदुना हाइनिंगा थागतचरी मैम पुनपु आइबु सपोर्ट तौबिरपा इचनाव मैम पुनपु आई काउजरोय। आई तसंतना अतोपा इरेचा कयाबु लेरगसु सपोर्ट तौबिउ हाइजनिंगी। अदुना ngasiगी अरोइबदा आई मिनिट अनि तंगाइखरे। ngasi अगस्त की तांग 5 लेबाको नुमित बुम मसिमक्तदा आइगी चैनल चंगबिरगा येंग ताबिरिबा लेना आईडी अनिमक चागे लई। ओके, अदुना असिगी पुंगम मक्तदा मियामना चंबिरक्तना आइबु सपोर्ट तौबिरिबा, लाइक तौबिरिबा, कमेंट थंबिरिबा, येंग तंबिरिबा इचनाव मैम पुनपु थागतचरी। हयेंगसे तौरकद्रा ओजा लाइव ओ ब्लू हयेंगसु आई नायक तौद्रगदी नायक याउतगरी थबक कइगबा कनो लेत्रगरी सुसोय सोयदना आई पुंग 9:30 नत्रगा 10 असिगा आई एलबी थाजरके को मैम सुम नायकतना उनसी इचनाव मैम सु नायकतबा ngasiगी नुमित लेबापा नुमिकी इंग चिकलबा नुमिदांग असिदा ईश्वरगी नाम सोलगा मपुगी मिखै सोलगा मैम लोइना पोथाबिरो, नुंगाइना मंगबिरो। हयेंग नुंगालगा अमुक आइगे लाकदो मतम नुमिदांगी पुंग 8:30 पुंग 10 दमु इचनाव खोय मैम पुर उनसी। अदुगा आइगे एलबी चंबिरिबा इचनाव मैम पुर बेंधौ लेना एंड कर्नल ब्लू कुनाल पुनमपुसु मंगल नतना थागतचरी इचनाव मैम पुनमक को होय होय तौरो ओजा ngaijरमगे होय होय कमेंट जेंग पाओ। ओके, इचनाव मैम थागतचरी ब्लू बुसु हौबुदेना लोई भाव आइगी एलबी से मपुंग फानबिबा अमसु तुमसित काइबिरगा ngaidana लेबिरिबा ब्लू बेंधौ लेना कुनाल पुनमपुसु मंगल नतगी चैनल की तरफ तगी लोइना हाइनिंगाइ थागतचरी को मैम पुनमसु नायकतना ngasiगidi हारिबा नुमित असि नुंगाइना पोथाबिरो ईश्वरगी नाम सोलगा। अदुगा हयेंग अमुक लाकदोइबा जुकैसेन अगस्त की तांग 6 सुम मतमदा नुमिदांगी पुंग 8:30 दमु इचनाव मैम उनरगा अवा नुंगाइ वारी सामिनसी को अफबा
पाउताक कया ताथोक ताथिन तौमिनसी नुंगाई नुंगाइबा नुंसी नुंसीबा वहाई वता कमेंट थमनसी को अना खंगजब कया लेरगसु मयामदा शेयर तौजगे अदोमगी अफबा ज्ञान बुद्धि लेरंबा तारगसु उन ताकपिरो ngasiगidi sina मैम पुनम गुड नाइट ओरगे हयें अमुक उनरसी नुंसेबे sina मैम पुनम वेलकम गुड नाइट बाय बाय sina मैम पुनम गुड नाइट बाय